Native People's Committee Manipur gi ahanba mifam pangthokri Meitei amasum Naga gi mihutsingna Delhi da Prime Minister Home Minister unarunaba warep lokri Kangpokpi District gi Makhan Village the Native People's Committee Manipur NPCM na sinduna ahanba Native People's Convention pangthokri Meitei amadi Naga fruki masing yamnaba miyoi kyana saruk yaduna pangthokiba convention atugi matangda NPCM gi convener Asanka Sarna permission hai Manipur gi puari tu yellow fruit sing weba mipam mapang to pasi sing thani ngai ni mipam madura lauki ba warep sing gi matangda hai suspension of operations who abrogate over loina Manipur mikok tv gi thabak pekhatringai da National Register of Citizens NRC hana update tagodabani state asidagi Assam Rifles lauthoki gadabani haina su miyam gi mipam na warep laure haida mana phongdoki NPCM na athuba matamda Naga amadi Meitei legislature singi khana nainaba mifam pangthoknaba thawang lakholagani masigi sumathakta Manipur gi district headquarter khudimakta satuna mari lainaba singa khana nainaba gi mifam pangthoknaba thawrang tori athuba matamda Meitei amadi Naga gi mihut sing New Delhi da satlaga Prime Minister amadi Union Home Minister unaduna Manipur haujik thokliba wathok asigi matangda marik sumba paudam pibaga loinana memorandum ama pisinanaba thaurang tawre haina sumang phongdoki convention da laukiba warep matungina NPCM gi member natragana lusingba singna ki halakpa natragana action lokot tarabadi miyam punna mayung minagani Manipur khundari bu yellow fruit singda akai ba thongadaba thaurang lokholakla state lenga ka mari lainadaba NPCM na warep lorok pai convention aduna handak Naga misam tarukoki militants na fazin khibagi thawang adu akan mamona condemn toki state asid haujik thokliba wathok asi hena sakthok khalak pa yaba maramna fazin khraba Naga misam taruk aso engam yauduna thadok pira haina NPCM ki mekedi apple toki Manipur haujik thokliba wathok asi mapung fana lusin hanabagi panamda state asigi yellow fruit sing amat oina punsin ma mathok tare haba warep kaloinana convention adu losinki ngasigi thawramaduda resource person oina miyoi mari na wangangki miyoi mari edudi retired IRS ke Timothy Zemi MU gi law gi head of department Dr. Y Premananda demographer Dr. RK Narendra amasum Indira Gandhi Tribal University gi assistant professor Homen Thangzamni India na Myanmar Lanmi gi post da artillery Kapsilubagi wathonari Myanmar gi maikei de sabsana khuthanki junta military junta gi lusingba min aung halengi India khongsat ka mapa sana na Indian Army na Myanmar Lanmi gi post ta artillery kapsinduna attack tori haina wa thoknari Myanmar gi maikei gi sapsana khut hanki haina Myanmar gi pauksi mizimana report tori report asin hai me kunthra ga mathu gi numidang digi horaga jun amagi ayuk pau nakal ani gi marakta akan mamonu khotonaki haina report amana phongtokli report asin hai Tengnoupal district ki manung sanba mafam amadigi Myanmar tamna artillery round kaya marung kapsilakraba matungda nakal ani akan mamong khuthoknakibani international border gi mile amarom lapna leiba Minthar village India gi security forces na artillery round kaya marung kapsilakhi Tamu town digi mile taraga humdoi lapna leiba khungang adu Assam Rifles na heavy artillery sizinaduna attack satarakibani junta gi maikei digi khuthanduna nakal ani gi marakta akan mamon khutonaki thawdok thokpham amada leiba khunja amana agency da phongdokibagi matungina India rom digi ikhang khangaudana article round kaya marum kapsilakibana border manak na khundar am khunja singda sauna mi payo ponki junta gi lusingba min aung halaingna India gi khongsata leiringa gi serakta Assam Rifles na tamu gi Minthar khungang attack sa thrakibagi thonga do akan mamona condemn tafam thu I haina civil disobedience movement gi newing ong koba sergeant mana phongdoki Myanmar gi military intelligence ki report matungina Minthar village Saurana Lanmi sahum rom lei mapam madura leiba junta gi Lanmi Sani Nationality Army SNA amadi North East ki lalhauba sing leiba mapamda Indian Security Forces na atamna artillery round kaya marum kapsilakibani Khudong thininga oiba maramna Minthar da leramba misam ayamba matam khragi mamangna mapam adu thadoktuna senakrabani hari
Priyas Nit Biology na Satra amasung Satri singi oiba nungairaba pauzel puduna laksari NTA Nit UG 2027 NTA Nit UG Foundation Course ki oiba admission form thajari lakliba June ki tang ama English singa kunga tarukti class haujaragani hariba singa sida khena ba timing da Nit Biology Foundation Class 11 Foundation Class 12 ki class tawjagani Nit Biology takpada sahi tara hene experience lairaba Biotechnology MU Life Science MU Department singda former guest faculty oiramlava well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro aikhoigi contact number di 7005534385 natragana 7005376151 ni aikhoigi address na Kaisampat Kaisam Laikai ni Kuki singna Nagamisam Taruk Fakibagi Wakat Commission register tokri Nagamisam Taruk Fakibagi matang na mayang Imphal Thana Wangkai Laikai digi Asem Rosan ko bamiwemana Thangalapu Wakat National Commission for Scheduled Tribe no official oina register tokri Indian Constitution ki Article 338 Clause A gi makhada Commission na maral laijadaba misam phakibagi watho asida miyeng sangbiyu haina wakalakibani hiram asigi matangda misang mikhai naidaba mongda enquiry sathabaga loinana phajin kiba miyoi singandu aso angam yaudana thadoknaba thawang lokhatpiyu amasu sienariba miyoi singi mathakta logi akan beserak pibiyu hain wakatki commission wakat asi register tawkiba maramna logi matung ina mathau taba thabak thoram sing soidana lokholagani hari kanglupki irang na sokolaba Manipur naga taruk fajin kibagi thawdo sina amuk hena khudong thiba tholakpa yabagi phibamda leire haina Asem Rosana National Commission for Scheduled Tribe wakatki athuba matamda commission gi maikai digi mathau taba thabak thoram sing soidana lokholagani hari Russia ki missile drone attacks in the Ukraine da miyoi taragamari siri kayana sokli Russia na missile amasum drone attacks at thabada Ukraine gi miyoi taragamari siri angang yaw na miyoi kayamarum asu opanangli nongthakti sa tharakib attack aduda apartment block sing da miyoi kayamarum ati akaina nan sinduna laikri haina thajanari haukiba numidang na Russian attacks at thakraba matungda ngasi ayuk Ukraine gi mafam punamakta air red warning laukthoktu akanba section thorong lakotki Russia ki Defense Ministry na di mamang na Ukraine attack sa tarakibagi laman kumboy na haukiba numidang na missile amasum drone attack sa thabani haibani nong awang nong pok thangba Ukraine da laiba Russia na khudum sanba mapamamada Ukraine na mahairoi singi laipamamada attack sa tarakibagi matangda Moscow na akan warning pi blai krabani amarom na Ukraine ki President Volodymyr Zelensky na hai haukiba ihing da Russia na tuwan ba makhal ki missile Humdrago humdoy amasum drone satruka yangkai ge taruk sijinaduna attack sa tarakraba matungda United States ki Patriot system ki missile law na bhonari JTC ki National Highway thingbagi khongjang handokre kuki taraga mari sinana ba thorang mai pakidri kuki singna fajin ki naga misam taruk thadok tri ba phawba naga singna fajin na thamliba kuki taraga mari pithok ki yaru hena ngarang digi naga ki miyamna United Naga Council UNC gi mayokta akanba protest torakpadigi Manipur lenga ta kuki taraga mari sinarakani haina thorang toramadu mai pakidri khoisaunaraba jilarong furuki miyam singna National Highway thingjilamba duri handokre Namdilong Naga Village ki khunja singna National Highway 102 Imphal Dimapur lambida makhatan economic blockade sathabaga loinana lailo baifai da fajin ki bamiyoi sing thadora kadabana haina khongjang sangsin beleptri Masing yamlaba khunja sing tholaktuna highway sigi mafam kyada lambi da lakpa gari sing sek tokhi khongjang asiga mari lainana namdilong gi khunja amana paukshi sida hai lairon bai faida pastarama yauna naga taruk fajin kibagi thawong gyaning da phungdoktuna khongjang sangsin bani United Naga Council UNC na kuki gi miyoi taraga mari thadokna ba thorang lokholakpadigi miyam hena kanma mongda khongjang sangsilakani fajin kraba naga Taruki maramda laikai tadringai kuki taraga mari thadoknaba thorang lokholakpa yaning daiki seraksida jirang rong singna khundaba mafamda matam kaktana laukthokiba total shutdown gi khongjang hando u haina JTC na phungdorakli New York Indian Film Festival Manipuri film bungna tuan ba award ahum phangli New York Indian Film Festival 2026 da Manipuri film bungna tuan ba award ahum phangmangri film asida maru oiba saktam langliba
Gugun Kipgena Best Child Actor gi award fangki. Filmmaker Lakshmi Priya Devi na Best Director award piki. Atop award amana Best Debut Film gi Indo-American Arts Council na sindar numit mari ni sumna sa tarakpa film festival loisin kibaga loinana India gi tuan ba feature film taraga mapan documentary mari amasum short film kunga tren utki tuan bi India gi lol taraga manga da namba film sing miyamna pamning anaki atai award phangkraba sing di Nikhil Baina Best Actor Minakshi Zayan amasum Victoria Thek amasum Prajata Desmukna Best Actress ki award punna phangminaki Non-fiction की category da Deja Buna Best Documentary Feature Film amasum Zorston na Top Narrative Short Film की award fangki. Festival luisin megi thoram da wangang duna Indo-American Arts Council की chairman Nirmal Matun hai India की tuan mafam singda lairiba miyoi na masagi saktam manghandana malem gi thakta miyam na yengbi yaba film kya puthurak libasi pung thoganingai ni Festival luisin manumita akhanana Manipuri film pung utki film asibu malem gi tuan mafam da lairiba miyoi singna pamna yengna bigi sang asum hengalakli Manipur gi tribal body singna zirarong inpui gi mafam singda emergency shutdown lauthokibedagi lambi de gari amata sena khidri Kangpokpi district ki Lairon Wi-Fi Khuldagi Kuki singna tha sigi tara hundoidagi fajinduna thamliba naga misam taruki mari makong khangdana lairiba sina Kuki amasum naga furup ani gi marakta hengalakliba unkhatnaba sina maram oiraga Joint Tribe Council Manipur JTCM na Jirangrong gi mafam singda ngarang digi hona emergency shutdown thokre Council asina thadorakpa chirolamagi matungina sanction kibe emergency shutdown asi fajinduna thamliba naga misam taruki mari makong khanganduna tekta kaidana thadoraktiba phawo satakhi kani hadi shutdown tawbagi warep asi council asigi authority singna United Naga Council ga Koki refugees sing thadokna ba amadi thiba khangdana lairiba naga misam taruki maraipak sing khangmangamdana lairiba si yenglagani hadi JTCM na makha taradun hai naga misam taru asi tha sigi tara humdoida Lairon Wi-Fi Kuki Khuldagi Kuki militant singa laktungna raga phakibani sayolahum phajilagnaba thawdo asigi matangda authority singa phajinduna thamliba naga taruki langla langjin ngasi phawba puthokpa ngamdri amadi kekta kaidana thadok hanbasu ngamdi haina maral sirakli phajinduna thamliba naga taruki langla langjin khangdana leiba sida Koki refugee taraga mari ngarang thadoknabigi lokhibu warep adu akan mamonu yaningdaba phungdokladuna council asin hai khongtha si justice oidi naga frup singda threat tawbani haina lawi hari zathariba shutdown asigi manungda national highway singda lalon itik tawbigi thabak sing lepkhri gari sendre amadi mahiroi sing government office sing banking service sing yauna private office sing thonglo nakri public transporter taxi service sing amasum private vehicle sing su lambi de satana ba khan kibaga loidana ngasi digi sanakidri zilarong area makha tabu notification ama thoktriba phawba mi punba masum satok sin taw athingba asi thamni hari panbaya United Naga Council sinduna Naga Village Guard Northern Command ki custody da fajinduna thamliba ta faw Kuki Khul gi khunja taraga mari asi state government amasum elected representatives sing Naga legislature sing na ngaranung thilpung ani tabra sinaragani haina thorang lamba du Kuki sina fajinduna thamliba Naga misam taruki tang taba sing khangandana lairiba sida Naga miyam akan mamong yaningdaba utuna Senapati district headquarter da leiba UNC office thomjinduna khongjang kya sangsilakwadigi Kuki sing adu thadokidabani sexual exploitation yawba child trafficking case in the proxo palagani haina Supreme Court na phongdokri commercial sexual exploitation sing yawba child trafficking case sing asida Bharatiya Naya Sanitiya PNA samasum Immoral Traffic Prevention Act ITPA ga mari leinaba provision sing prosecute tawriba sigi mathakta children from sexual offense proxo eki makhada su prosecuted tawbi yai haina Supreme Court na haikri victim singi protection henale hanana ba trafficker sing prosecuting tohanba madi survivor singi rehabilitation sing Major mapung fana tawnabagi damak legal framework sing paladuna Supreme Court ki Justice JB Pardiwala amasum Justice P Mahadevan gi bench na tuan be direction pikre hari bench asina child trafficking sing the scenery sing na defense tawnabagi damak victim sing na kian khanganba force abduction
fraud, defamation, power lana sizinaba yaroi. Kariguma victim adu asiguma thawong sing satharamlabadi victim adu legally oina irrelevance oina lawgani hari. Miyoy ama trafficking tawbada masana yai natragana yadi habisi crime asigi element oina lawgi yaroi. Victim adu da exploitation tawbada yai haina taraina laithokpagi mahutta trafficking case adugi investigation adu da hiena focus tawgadabani haina Supreme Court ki bench asina observe tawki. Native People's Convention pangthokri Manipuri Assam Rifles laukthokadabani su abrogate tawgadabani asankasar. Manipuri Assam Rifles laukthokadabani kokiga satnariba su abrogation tawamadi NRC update tawgadabani haina Native People's Committee Manipur gi convener asankasar na phonokri. Ngasi Kangpokpi district ki manungsana laiba Makhan village da Native People's Committee Manipur NPCM na sinduna Unified Response haiba theme na pangthokiba ahanba Native People's Convention ga mari lainana wapam asi NPCM gi convener asankasa na phonokibani. Conversation adu the retired IAS K. Timothy Zemik Manipur University ki Law Department ki HOD Dr. Y. Premananda Demographer Dr. R. K. Narendra Madi IGTU ki Assistant Professor Homen Thangjam na Resource Person oina saruk yaki loinana Zoris Abon Mayamadi Asem Prines na Moderator oikiba loinana Sabungbam Berendra Madi Miba Hongyo na Reporter oina saruk yaki. Convention adu singamadi tamgi CSO Maira Pai Bipelesip amadi intellectual sing susaruyaki asangkasa na makataraduna Manipur da mahuksa gumna nungsi sanra laiminawa lamdama mo ehensi hairabadi mapalamdagi sangsilolibe sing aggression sing na sathariba thawong singa solution ba amadi lamdama sidagi Assam Rifles laktokpa matokte koki singa satnariba su kudak da lep katopani. Convention asi Kangpokpi district ki Makhan village da pangtokiba sigi maramdi Kangpokpi district asi Nagagi lamni habani. Home Commissioner na Nagagi miyoi taruk thiba khangdana lairi haina phongtokpasu asoibani. Naga taruk adu miya mamana kidnap tawkibani. Phajinkiba Naga taruk adu thadoraktrabadi hen irang tholakani. Thadoraklabadi afaba oigani haikenasu paus na makatana su phongtorakri. Aduga tentak nasumna miyamna thamsaki. Hausiko inati miyam pausi matang sa lusinjarage masu makataba anoba update miyam punang ngaminasi haina channel sige maikaidigi miyang ifamda makatana thamjari makataba anoba update miyam punang ngaminasi na channel sige maikaidigi miyang ifamda makatana thamjari.